AT the sel mateng panglubi mahiroi ama awaba nangle PhD gi registration kaknaba mijo jirlai polna wakalakle arambai tengol ge khulngak liba thomi singda selgi mateng panglubi Mizoram University da PhD tawribi mahiroi ama awaba nangle arambai da mateng panglui haibagi damak mahaki PhD registration kaknaba Mizoram gi mahiroi lup ama oiriba Mijo jirlai polna Mizoram University gi registrar da wakalakre Mizo Jirlai Pol gi Assistant General Secretary Si Lalming Sangana Kurek Piduna Aizol da Leiba Mizoram University gi Registrar da Thaba Aiba Cherol Asina Hai Mizoram University da PhD Tawduna Leiribi Mahiroi Nupi Masa Asina Sel Oina Lupa Lising Kun Khongat Laga Nongai Maru Leidun Kuki Sing Hanabagi Damak Mateng Pangkre Haina Maral Siri Asiguma Thawang Asi University Asigi Academic Integrity gi Wang Madani Loinana Asiguma Thawang Asina Mahiroi Singi Wakalonda Chauna Akaiba Pire Mahiroi Asigi Supervisor ama oina Thawdok asina Mahiroi Asigi Academic Career amasung Tungda oirakadoriba phibam sing adugi matangda sukhangi adu moinamak mahang sathariba thawang asi yamna chauna singnaba amani maram asina mahaki PhD program gi enrollment asi khudakta kakthatfam thoi University asidadi nungsi chanana tangdu laitaba amadi miyoiba masal amana amabu ikai khumnaduna hingminaba changi maram asina thawdok asigi matangda action laukhatuna University asigi tangdu laitaba amadi mahi masing tambagi environment adu kaihandanaba honafam thoi maram asina athuba matamdu mireng changbiduna University asigi policy amadi standard of conduct ki matung ina mahiroi asigi mathakta action laukhatpiyo hairi amaromda Mizo Jirlai Pol gi thomisina ngasi nungthel registrar unaduna aiba cherol pisin khrei Loinana Manipur gi mahiroi nupi masa asigi mathakta FIR phawba lokatnaba hotnagani haina mahiroi lup asina phongdok lamki hairi cherak asida Mizoram University da PhD tawduna leiribi mahiroi asiga pausi asiga akhanana wari sanabada mahakna hai hauzik mahak suti thoglaktuna thangoi banda leiba mahaki mayumda leiri adubo lagdiba February gi ahanba chayolda University da changnanaba thorang tawrambani Manipur da thoglibirang asida awa anata aduna relief camp ta leiriba amadi khulngakliba ibung ipwa mayam asigi khalaga mahaki mamanabi singa loinana fund drive tongminaraga angamba senphom khara arambai tengol gi unit amada panglubani sel mateng pangkhibagi video footage matek amakhak social media da viral oikiba asiga mari leinana Mizo Jirlai Pol gi cherol adu University da pisalakba oigani video footage asida ahenba wafam phongdokiba natraga lona yadaba polam sing utpa leite maki mathakta asiguma maral ama sijalakpa asi yamna nungaitaba phawi loinana Mizo Jirlai Pol gi cherol asida maki supervisor masamang asi Mizo Jirlai Pol gi Assistant General Secretary masamangna oibugum irakliba sisu yumpham yaudabani mahaki supervisor di Manipur dagi maitai macha amana oiribani mahaki mathakta University gi wakat ama lakiba asigi matangda oza sing kupna khanare haiba pau phangle loinana mahaki maikai dagi su sengdok warol University da athuba da thanabagi damak sem sare hairi nakal amaromda Mizoram University da hauzik oirakliba mong asida University asigi hostel da leiriba maitai mahiroi singda mi paiba amadi chingnaba poknaba dagi matam kharagi oina campus wangmada thoknanaba warep nare hainasu hauzik University asigi hostel da leiriba maitai mahiroi amana pause asida phongdorakle